Manipuri lona mutkiba matamda aikhoigi khunai asengba saktam chu mutkigani haina MSF na fongdoragli. Manipuri Student Federation MSF ki President Hizam Roshan haikre Manipuri lona mutkiba matamda aikhoigi khunai asengba saktam chu mutkigani. Kwaketel da laiba mahire lup asigi mayai loisangda pangthokba pawgi mifam amada MSF ki President Hizam Roshan hai aikhoi khudingmangna Manipuri lon yokhatminasi imalon Manipuri lon asi yamna inakhunba lolni imalon asi Sakhonaba lenga ki Directorate of Language Planning and Implementation na kari karamba masak thokpa thabaksing pangthokba leikrabagi haiba asi haningai oiba amani nipan suba schedule chalaba lol asi textbook, reference book, competitive examination book sing amadi atai study material sing Manipuri londa marang kaina fanganaba ngasi pauba mapung fana thabak paikhatri pangliba khara chisu thawai yawba kharana lanai oina puthokpana ayambani mahangna makhata na hai Manipuri Bhasha Sangbidan Samiti MBSS ki National Officer amadi atai member singna mifam pangthokuna Manipuri law gi textbook iba asida thengnariba khudong charaba singi maramda khana nainabiyu Manipuri Bhasha Sambadan Samiti gi nodal representative asi regular officer oina khudakta hapnaba thabak paikhatpiyu Manipuri law gi textbook inaba honarakpasida haudik fawbasida yaudriba subject singi oja singchu loina yauhanaba honagadabani subject kharagi textbook ti nauna puthokadabasu yauri kharadi English dagi translation khak tawgadabasu yauri masigi tongan ba chana kanglon sing athuba matamda sengadabani haiki Pahalgam terror attack mari leinana security meeting sing Pangthoknaba Sem Sakhre Pahalgam terror attack mari leinana Prime Minister Narendra Modi gi lising makhada hayengdagi tongan ba security meeting sing Pangthoknaba Sem Sakhre haidi NDTV gi report aman hai lebak asigi national security gi warep launaba khwaidagi wangba committee ama oiriba cabinet committee on security gi mifam ama hayeng ayu pung 13 tabada pangthoklaba yai mifam asina Pahalgam attack gi matungda pangthokpa CCS gi ani suba mifam oiragani mifam aduda lebak asina lokhalakliba section thorang singi matangda khanaraba yai CCS gi mifam adu loiraba matungda cabinet committee on political affairs CCPA gi mifam amasu Prime Minister Narendra Modi na mayai tangba lauraga pangthoklagani haidi mifam aduda Prime Minister Narendra Modi ga loinana Union Defense Minister Rajnath Home Minister Amit Shah Union Road Transport Minister Nitin Gadkari Union Health Minister JP Nanda Union Finance Minister Nirmala Sitharaman yauna atai Union Minister kayasu saruk yarba yai haidi tungda cabinet ki economic affairs committee gi mifam ama pangthoklaba tungda cabinet mifam ama su pangthokani haidi Guwahati police na khun ngakpa ama lalhobani haina fajin kibagi mayokta relief camp ta leiriba inmate singna wakan mifam chatakre haukiba April 18 nongmaijing numit ki ayupung maditaba matamda Assam police na konba substation Pulibor police station na Manipur gi lalholub ama oiriba KCPMC gi miyoi ni haiduna fare hairiba miyoi asi leimakhongdagi ningthaujam gyan mitai sahi 38 kawi miyoi asi gi asengba leifam leimakhongdagi ni mahakpul lalholu KCPMC gi miyoi ni haiduna fariba asi yaningde athuba matamda thadokpirau haina ngasi khurkhul mandop yumpham mayada hangduna leiriba relief camp asida leiriba inmate singna ngasi ayu pung 12 dagi nungtil pung 2 fawa wakat mifam chathakra haidi Pahalgam terror attack ta NIA gi ahanba investigation na local terrorist anis Chennai haiba khangba ngamkhre Jammu and Kashmir gi Pahalgam da leiba tourist spot oiriba chingdum amada tha sigi kunithoi da terrorist singna chathakiba terror attack ki thaudokta miyoi 13 hatkiba amadi miyoi kayama aso opan nangan kiba thaudok adu National Investigation Agency NIA na ahanba oina thidinba matamda terrorist sing aduna Baisaran haina khangnaba security force sing leitaba amadi gari sing changba yadaba mafam oibana makhoigi attack spot oina khankibani haiba khangba ngamkhre terrorist singna haidiba location asi khankibagi maramdi mafam aduda security force ki rescue operation tapkani amadi mi yamna hatpa ngamgani khankibagini haina source asina makhatari amaromda NIA gi makhataba investigation da Pahalgam gi thaudok aduda local gi miyoi ani adu andan naktagi Abdul Guri amasung Sopordagi Asif Chek Chenai haiba khangba ngamkhre haina source asina makhatari
NIA local police na pirakpa sourcing da yumpham oiraga makha taba investigation chathaba leptri Pahalgam thaudoki investigation tauriba NIA team aduda Inspector General IG level officer base amana lusingduna Jammu and Kashmir police sing da chauna mateng pangli matangi matung ina thaudok asigi makha taba investigation asti the Federation Anti-Terror Agency na pirakpa yabagi oithokpasu lei hairi source asina makha taraduna hai Pahalgam terror attack aduda Pakistan amasung Kashmiri terrorist sing aduna lamkoiba lakpa sing aduda attack chathaba matamda makoina ubliba helmet sing da camera panduna attack sing adu film nangkibagi khudam changdam sing lei hairi chathakiba attack aduda terrorist taret amadi anina local sing aduga manga amana foreigner oirangani haina thajanari makoi sing asi TRF overground gi matenga loinana attack chathadringai mangjauna na mafam aduda laikiba oigani hairi India ki airspace da Pakistan ki airlines paiba thingkre India government na India ki airspace da Pakistan ki paiba thingnaba khanganba hokre khongthang asi Pakistan da base toba terrorist singna Jammu and Kashmir ki Pahalgam da terror attack chathaduna mioi kuntaru hatkraba matung Islamabad na India airlines sing Pakistan ki airspace da paikhiba thingkiba asigi paukum oina New Delhi da lokhalakpa khongthang amani haidi India government ki anoba khongthang achina Pakistani airlines singna tangai fadana South Asia countries singda paiba matamda China natraga Sri Lanka gi airspace da paiba tabani haina source asina fongdoragli adubu Pahalgam attack tawkraba matungda attack tawrakpa yai haina khanbadagi Pakistani airlines sing mangjongna India gi airspace singda paiba lepa haukrabani official source amana fongdorakpada Pakistani jahaz sing India gi samudra gi hithangpham singda chu changba thingadabagi wafam chu khanaba hokre hairi miyam pumnamak punchinduna singnaragliba sing punna thengnaminasi chahi asigi medena lakpada iramdama sigi namthabiraba tuhatpiraba masagi hak phangjaraba lomi sinmi amadi Suriname liba miyam pumnamakna amatoina punchinduna singnaragliba pumnamak punna thengnaminarasi haina Manipur Integrated Youth Center MIYC gi coordinator amadi Meitei na thadrokpa chirol amana haidi chirol asina makha taribadi mede gi kauba ngamloridaba thaudok asi senjau paiba capitalist society na Suriname liba sinmi miyambu nongmada pung 13 tagina 13 fauba sabak chuanba khudmil khajiktamak piba amadi fidet fithungdraba lanmi singna Lising amaga chanipan marfu taruki me amada Amerika gi Chicago da hokiba chinmi singi iho adubu kaungamdana ningsingba asini thaudo aduda chamjaraba chinmi singi mathakta nomai kapchinduna ithat tahanki chinmi taret punna phasi tawduna hatki kauba ngamlaroidaba puari gi thaudo asina iramda Manipur asigi namthabiraba miyangi lamjing maira oidi Aikoigi thaudangi lambi tagli loilam laibak amagum lairiba lamdamasigi Suriname liba miyangi punchirol asi khwaidagi awabagi masak oiri corruption favoritism amasung nepotism na lakhallaba lamdamasida lairik laisu haidaba naha kayagi punchi janafam khangdana kangauna duna leiri Suriname liba lomi sinmi kaya supam nompham khangdana kokta khut hamnari me yahum lisingani kulhumdoi gi thaudoki matungda supam nompham leitabadagi awaba si khwaidagi sauna mayok naragli asigumba luraba fibam asida lomi sinmi Suriname liba miyam pumnamak amatoina punchin minarasi haina MIYC na fongdoragli lal haulup ani gi lanmi ani fagatkre security force na ngarang tongan ba mafam ani dagi PLA gi lanmi ama prepak pro gi lanmi ama fagat pangamkre hairi Police ki pawasin hai jiribam bazar gi akoi bada sakangdaba singna senkai tungkai gi thabak chathare haibagi paw phangbadagi police ki kangbuna chathakiba operation da PLA gi lanmi ama fagat pangam ki faraba lanmi aduna Lakipur ward number 8 gi Sairem Basanta Singh Allies bomb charge Allies angamba sai kuntra kawi hairi amaromda Singdamai police station gi manung chanba Langthabal kunja awang laikai Yambem lairak masindagi su police ki kangbunan lalahulu prepak pro gi lanmi ama fagat ki hairi Faraba miyo eduna
Sagolban Thangzam Leirak-tagi hizam ngamba mitai chai 14 kawi hairi. Mangondagi pistol ama, magazine ama, kapa yariba maru ani, mobile handset ani, two-wheeler ama fagatle hairi. Faglaba miyoising adu makoidagi fangba polamsing aduga loinana mari lainaba police station singda khusinakre hairi.